ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯋꯥꯡꯇꯥꯏ ꯆꯠꯀꯗꯕꯅꯦ ꯑꯗꯣ ꯂꯋꯥꯡꯇꯥꯏꯒꯤ ꯒꯥꯔꯤ ꯐꯪꯗꯗꯅ ꯂꯨꯡꯂꯩꯐꯧ ꯆꯠꯇꯥꯔꯦ. ꯂꯨꯡꯂꯩꯒꯤ ꯒꯥꯔꯤꯁꯤ ꯄꯨꯡ 10ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯗꯅ ꯄꯨꯡ 10ꯗ ꯊꯥꯒꯅꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯉꯥꯏꯔꯤꯅꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯁꯨ ꯂꯥꯛꯑꯒ ꯂꯩꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯡꯂꯩꯗꯒꯤ ꯑꯃꯨꯛ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯋꯥꯡꯇꯥꯏ ꯆꯠꯄ. ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯥꯕ ꯀꯤꯔꯦ. ꯍꯩꯒꯨꯗꯤ ꯍꯧꯔꯦ, ꯍꯩꯒꯨꯗꯤ ꯄꯥꯟꯗꯦ. ꯑꯩꯈꯣꯏ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦ. ꯂꯨꯡꯂꯩ ꯌꯧꯗꯧꯕ 1.5 ꯑꯋꯥꯔꯒꯨꯝꯕ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯁ꯭ꯀꯨꯜ ꯇꯦꯛꯈ꯭ꯔꯦ. ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ. ꯐꯣꯟꯗꯤ ꯇꯧꯈ꯭ꯔꯕꯅꯦ. ꯃꯣꯏꯅꯤ ꯂꯥꯛꯇꯦ. ꯉꯁꯤꯗꯤ ꯊꯦꯡꯅ ꯌꯧꯔꯅꯤ. ꯃꯥꯄꯟ ꯑꯗꯨꯋꯥꯏꯗ ꯌꯧꯗꯧ ꯃꯥꯜꯂꯦ. ꯒꯥꯔꯤ ꯁꯦꯝꯃꯗꯤ. ꯑꯩꯈꯣꯏꯗꯤ ꯉꯁꯤꯁꯦ ꯂꯋꯥꯡꯇꯥꯏ ꯌꯧꯅꯕꯅ ꯆꯠꯀꯦꯅ ꯇꯧꯕꯅꯤ. ꯇꯧꯕ ꯉꯝꯃꯔꯣꯏ. ꯉꯁꯤ ꯂꯨꯡꯂꯩꯗ ꯑꯍꯤꯡ ꯂꯦꯛꯑꯒ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯔꯁ ꯃꯣꯔꯅꯤꯡꯗ ꯂꯋꯥꯡꯂꯥꯏ ꯍꯥꯏꯕ ꯈꯨꯟꯗꯨꯗ ꯆꯠꯀꯗꯣꯏꯅꯦ, ꯗꯤꯁꯇ꯭ꯔꯤꯛꯇꯨꯗ. ꯑꯗꯣ ꯀꯤꯂꯣꯃꯤꯇꯔ 80 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯋꯥꯠꯂꯤ ꯍꯥꯏ ꯂꯨꯡꯂꯩꯗꯒꯤ. ꯍꯧꯖꯤꯛ ꯂꯨꯡꯂꯩ ꯌꯧꯗꯧꯕꯗꯤ 1.5 ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯋꯥꯠꯂꯤ. ꯉꯁꯤꯗꯤ ꯌꯧꯕ ꯉꯝꯃꯔꯣꯏ. ꯂꯨꯡꯂꯩ ꯌꯧꯔꯦ ꯃꯌꯥꯝ. ꯂꯨꯡꯂꯩꯗꯒꯤ ꯆꯠꯇꯣꯏꯁꯤ ꯋꯥꯠꯂꯤ. ꯂꯨꯡꯂꯩ ꯌꯥꯝ ꯅꯥꯜꯂꯦ ꯁꯤꯗꯤ. ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯑꯥꯏꯖꯣꯜꯗꯒꯤ ꯈꯨꯟꯅꯦꯅ ꯈꯜꯂꯦ. ꯂꯨꯡꯂꯩ ꯌꯥꯝꯅ ꯅꯥꯟꯕ, ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯁꯤꯁꯨ. ꯌꯦꯡꯕꯗ ꯅꯤꯡꯊꯤꯔꯦ, ꯌꯦꯡꯕꯗ ꯐꯖꯔꯦ. ꯂꯨꯡꯂꯩꯗ ꯑꯁꯤ ꯍꯌꯦꯡꯒꯤ ꯐꯥꯔꯁ ꯃꯣꯔꯅꯤꯡꯗ ꯒꯥꯔꯤ ꯇꯣꯡꯉꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ. ꯑꯩ ꯑꯗꯨꯝ ꯐꯪꯉꯦꯅ ꯍꯥꯏ. ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯗ꯭ꯔꯒꯗꯤ ꯐꯪꯉꯔꯣꯏ. ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯂꯨꯡꯂꯩꯅꯦ. ꯑꯗꯣ ꯁꯤꯗꯒꯤ ꯂꯋꯥꯡꯇꯥꯏ ꯆꯠꯇꯣꯏꯅꯦ. ꯂꯋꯥꯡꯇꯥꯏ ꯂꯥꯞꯄꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯐꯖꯩ. ꯃꯐꯝꯁꯤ ꯑꯗꯨꯝ ꯅꯥꯜꯂꯤ. आप मणिपुरी जानता है? मणिपुरी जानता है? मणिपुरी जानता है? थोड़ा भी नहीं. सीखना पड़ेगा. अच्छा नहीं है. सिगी मफम व्यू जी दी याम थीना फजब व्यू ने मिजोगी. आइजोंदगी याम थापना किलोमीटर 200 किलोमीटर में चतपदा खर गाव ओइना गलेरंगदा वइनिमुरे. अदुगा सिदी आइजोल के कंपटीशन तौनबा लम गलेरमे याम थिना नानबा मौंग ताबो स्मार्ट सिटी हाइतारे. मौंग तायदो नाल
खाने गाड़ी में लॉन्गtlai चटने lawngtlai मैं सी मफमदुदगी 400 लवे भाड़ा गाड़ी भाड़ा हाइटारे टिकेट ममंदो wow मैम लंबी से होरेन yourumagadi करम फिल्म दे लेम दिनो खंगदे lawngtlai चटपगी लंबी जी याम थीना डेंजर होय लंबी जी डेंजर होय हजे अखोय ngairi ji jo no tawbogini lambi landslide thokpogi ngairi ni gari lan thoknabogi bine do sidi lambi yam phatte aduna matam ji khara sangada male lambi sembagi road semba male do gari ge sida palaga leire koju palle ene ji leire jina wi pui twai pi village lawngtlai चटपगी चाबम हाइटारे village yaure मोगी चाबम ने गाड़ी थोलक्पा चंगदा मयामदी हानिबा मो मयामदी चाबम मोइदुने ai वारे wow ya sih lawngtlai bazaar lawngtlai bazaar yaure lawngtlai da dai dore newa jiwa newa kem to phangge nai dori asi film ta tare ai aten simam ta hangge kya pibja no pamin phado mala ni pharakin tare nange onde 1000 zaman juga 1000 ya ya baru masih ada sak di pangnya itu sak yang tang lawngtlai view di sini dan jiwa newa view ada jiwa newa ada mai ada newa amda phangdi je lu dori sabuk sabuk dori ngau rồi rum ka phak tum lagi ngau rồi puppy chlorine